ꯊꯣꯏꯕꯤ ꯇꯣꯝꯊꯤꯟꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯊꯣꯏꯕꯤꯅ ꯄꯥꯝꯂꯤꯕꯗꯨ ꯅꯤꯡꯉꯥꯏꯁꯨ ꯇꯧꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯨ ꯊꯣꯏꯕꯤꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯍꯥꯞꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯉꯥꯟꯊꯣꯏ ꯁ꯭ꯇꯦꯌꯔꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯊꯃꯣꯏꯗꯣ ꯑꯁꯥꯎꯕꯒꯤ ꯖꯒꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯒ ꯉꯥꯟꯊꯣꯏ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯗ ꯇꯞꯅ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯊꯣꯏꯕꯤꯅ ꯂꯩꯊꯣꯔꯛꯄꯗ ꯆꯥꯅꯕꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯒꯗꯨ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯤ ꯁꯥꯎꯁꯤꯟꯅꯔꯒ ꯂꯩꯕ ꯑꯣꯏꯕꯒꯤ ꯃꯃꯥꯏꯒꯗꯨ ꯈꯔ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯣꯟ ꯅꯝꯕꯔꯗꯣ ꯆꯠꯇꯕ ꯃꯄꯥꯏꯗ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯄꯥꯏꯔꯤꯅꯣ ꯊꯣꯏꯕꯤ? ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯕꯤ ꯏꯉꯛꯉꯛꯏ꯫ ꯃꯔꯨꯞ ꯉꯥꯟꯊꯣꯏꯅ ꯁꯥꯎꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯩꯒꯤ ꯑꯗꯨꯒꯤ ꯅꯝꯕꯔꯗꯣ ꯀꯨꯏꯃꯟꯕꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ, ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯄꯥꯏꯔꯦ, ꯑꯩ ꯄꯤꯔꯝꯒꯦ, ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯂꯧꯈꯤꯒꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ ꯉꯥꯟꯊꯣꯏ? ꯅꯝꯕꯔ ꯂꯧꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯅꯪꯗꯤ ꯑꯗꯨꯗ ꯆꯠꯅꯤ ꯑꯗꯥꯗ ꯆꯠꯅꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯒ꯫ ꯑꯩ ꯈꯨꯗꯛꯇ ꯆꯠꯄ ꯑꯣꯏꯕꯒꯤ ꯍꯥꯏꯔꯝꯕ ꯅꯪꯗꯕꯅꯤ ꯉꯥꯟꯊꯣꯏ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ, ꯅꯪꯅ ꯍꯥꯏꯕ ꯍꯩꯔꯤꯁꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯛꯇꯪꯂꯣ? ꯍꯥ? ꯉꯥꯟꯊꯣꯏ, ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ, ꯑꯩ ꯍꯥꯏꯒꯦꯕ, ꯀꯩ ꯋꯥꯔꯤ ꯂꯤꯌꯨꯒꯦ ꯉꯥꯟꯊꯣꯏ? ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯄꯥꯈꯠꯅ ꯉꯥꯟꯊꯣꯏꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯉꯥꯟꯊꯣꯏꯁꯨ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯒꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯈꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯃꯅ ꯊꯦꯝꯂꯤ, ꯑꯃꯅ ꯄꯩꯊꯣꯛꯂꯤ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯀꯨꯏꯅ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯄꯨꯔꯛꯂꯤꯕ ꯍꯜꯋꯥꯗꯨ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯥꯞꯅ ꯍꯥꯏꯔꯛꯏ, ꯈꯨꯗꯥꯡꯒꯤ ꯗꯥꯛꯐꯝꯗꯨ ꯀꯣꯛꯅꯕ ꯑꯩ ꯃꯣꯂꯣꯝ ꯏꯕꯤꯒꯦ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯖꯅ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯐꯠ ꯈꯨꯝꯖꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯂꯣꯏꯅ ꯍꯤꯗꯥꯛ ꯏꯍꯟꯒꯅꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯍꯟꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯏꯕꯤꯌꯨ, ꯁꯨꯝ ꯏꯀꯥꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯏꯁ, ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯉꯥꯟꯊꯣꯏꯅꯦ ꯊꯣꯏꯕꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯑꯃꯠꯇ ꯂꯤꯊꯣꯛꯇꯅ ꯏꯀꯥꯏꯔꯦ, ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ, ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ? ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯈꯪꯗ꯭ꯔꯕꯅꯤನ ꯑꯩꯒꯤ ꯋꯥꯔꯧꯕ ꯋꯥꯍꯩꯅ ꯋꯥꯉꯥꯡꯅ ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯍꯦꯟꯅ ꯁꯣꯛꯍꯜꯂꯝꯒꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤꯕꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤꯁꯦ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯈꯤꯕꯅ ꯑꯩ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯉꯥꯟꯊꯣꯏ꯫ ꯅꯪꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯂꯤꯒꯦ ꯉꯥꯟꯊꯣꯏ꯫ ꯅꯤꯄꯥꯗꯨꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯣ? ꯐꯥꯎꯅꯗ꯭ꯔꯦ, ꯃꯥ ꯂꯣꯏꯁꯤꯜꯂꯛꯈꯤꯕ ꯀꯨꯏꯔꯦ꯫ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤ, ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯀꯤꯖꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯛ ꯅꯛꯎꯔꯅꯨ, ꯃꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯤꯗꯣ ꯃꯥꯒꯤꯁꯨ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯔꯗꯧꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯂꯦ꯫ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯍꯟꯗꯣꯏꯔꯣ? ꯊꯣꯏꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯩ ꯂꯩꯔꯝꯂꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯜꯂꯔꯣꯏ ꯉꯥꯟꯊꯣꯏ꯫ ꯑꯩꯅ ꯁꯥꯎꯕꯒꯤ ꯁꯨꯝ ꯈꯔ ꯍꯥꯏꯔꯒ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯂꯩꯀꯥꯏꯁꯤ ꯅꯪꯒꯤꯁꯨꯅꯤ, ꯌꯨꯝꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ, ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯈꯤꯕꯗꯣ ꯅꯪ ꯀꯩꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯅꯤꯡꯁꯤꯡꯉꯤ, ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ, ꯑꯩ ꯑꯃꯠꯇ ꯀꯥꯎꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯣꯇꯣ ꯀꯥꯞꯄ ꯁꯥꯟꯅꯕꯗ ꯄꯥꯕꯨꯡ ꯆꯥꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯁ꯭ꯋꯤꯡ ꯍꯥꯞꯄꯗꯣ, ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯖꯅ ꯁꯦꯝꯖꯤꯟꯍꯜꯂꯤ꯫ ꯅꯪ ꯊꯕꯛ ꯁꯪꯕꯗ ꯂꯥꯛꯑꯒ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎ꯫ ꯍꯣꯏ, ꯑꯗꯣ ꯀꯀꯥ ꯍꯣꯏꯅꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ? ꯄꯥꯕꯨꯡ ꯍꯣꯏꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯀꯅꯥ ꯀꯅꯥ ꯈꯪꯅꯕ ꯂꯩꯒꯦ?
ꯀꯅꯥꯝꯇ ꯈꯪꯅꯗꯦ ꯑꯗꯣ ꯅꯁꯥꯗ ꯅꯍꯥꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯄꯨꯟꯁꯤꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯟꯁꯤꯗꯣ ꯏꯅꯧ ꯅꯧꯅ ꯍꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯤꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯅꯪꯅ ꯀꯟꯕꯤꯕꯁꯦ ꯑꯩ ꯋꯥꯔꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯅꯪꯅ ꯁꯥꯎꯔꯒ ꯂꯩꯕꯗꯨ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯃꯗꯨ ꯈꯪꯂꯨꯗꯕꯒꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯣꯛꯅꯕ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯪꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕꯒꯤ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯉꯥꯟꯊꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯊꯣꯏꯕꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯂꯣꯛꯅꯨꯡꯗ ꯃꯉꯥꯜ ꯐꯪꯗ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯂꯨꯔꯕꯁꯨ ꯑꯁꯨꯝꯅ ꯅꯪꯅ ꯑꯋꯥꯕ ꯃꯐꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯄ ꯉꯝꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕꯁꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯍꯜꯂꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯨꯀꯣ ꯊꯣꯏꯕꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯆꯠꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯄꯤꯁꯨ ꯁꯤꯡꯊꯔꯛꯏ ꯉꯥꯟꯊꯣꯏ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯪ ꯃꯁꯨ ꯑꯃꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯅ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯗꯤ ꯑꯩꯁꯨ ꯁꯨꯝ ꯀꯞꯄ ꯂꯩꯔꯅꯤꯌꯦ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩꯅ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯕꯣ ꯑꯧ ꯂꯣꯏꯔꯦ ꯇꯣꯝꯊꯤꯟꯗꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯧꯖꯩ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯠ ꯑꯗꯨꯗꯒꯤ ꯍꯜꯋꯥꯗꯨ ꯁ꯭ꯄꯨꯟꯅ ꯈꯔ ꯀꯣꯠꯂꯒ ꯏꯜꯂꯤꯕꯗꯨ ꯇꯣꯝꯊꯤꯟꯁꯨ ꯆꯥꯅꯤꯡꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯆꯤꯡꯈꯩꯁꯨ ꯊꯣꯏꯕꯤꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯍꯜꯋꯥꯁꯦ ꯌꯥꯝ ꯍꯥꯎꯏ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥ ꯂꯧꯗꯅ ꯍꯜꯋꯥ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯛꯄ ꯌꯥꯔꯅꯤ ꯑꯩꯁꯨ ꯇꯣꯝꯊꯤꯟꯗꯤ ꯊꯣꯏꯕꯤꯒ ꯂꯩꯈꯤꯕꯗꯒꯤ ꯃꯃꯥꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯀꯣ ꯕꯨꯡꯉꯣ ꯅꯤꯅꯦ ꯋꯥꯔꯝꯃꯅꯤꯌꯦ ꯃꯃꯥ ꯏꯟꯒꯦ ꯂꯥꯛꯎ ꯌꯥꯅꯤꯌꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯑꯩ ꯑꯗꯨꯝ ꯏꯟꯒꯦ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯇꯣꯝꯊꯤꯟꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯇꯣꯝꯊꯤꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯏꯕꯤꯅ ꯏꯜꯂꯤꯕꯗꯨ ꯍꯥꯎꯅ ꯆꯥꯖꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯇꯞꯅ ꯅꯪꯁꯨ ꯆꯥꯔꯣ ꯊꯣꯏꯕꯤ ꯅꯪꯅ ꯄꯨꯔꯛꯑꯒ ꯅꯪꯗꯤ ꯑꯝꯇꯁꯨ ꯆꯥꯗ꯭ꯔꯤ ꯌꯥꯅꯤꯌꯦ ꯅꯪ ꯑꯗꯨꯝ ꯆꯥꯎ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯇꯣꯝꯊꯤꯟ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯅꯪꯅ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯗꯨم ꯁꯦꯟꯅꯕꯤꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛ ꯂꯥꯛꯄꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯂꯥꯛꯎꯀꯣ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯃꯥꯁꯨ ꯍꯌꯦꯡꯗꯤ ꯗ꯭ꯌꯨꯇꯤ ꯂꯩ ꯑꯗꯨꯅ ꯂꯥꯛꯑꯣ ꯏꯊꯟꯇ ꯂꯥꯛꯇꯣꯏꯅꯦꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯃꯔꯨꯞ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯒ ꯉꯥꯟꯊꯣꯏ ꯍꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ ꯃꯄꯨꯡ ꯑꯣꯏꯔꯕꯗ ꯍꯛꯆꯥꯡꯁꯨ ꯍꯩꯅꯤꯡꯕ ꯍꯦꯟꯅ ꯐꯥꯎꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯅꯤನ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯍꯥꯎ ꯂꯩꯅ ꯆꯥꯅꯤꯡꯅ ꯆꯥꯏ ꯇꯨꯝꯕ ꯍꯤꯞꯄ ꯅꯣꯔꯃꯦꯜ ꯈꯔ ꯈꯔ ꯂꯥꯛꯄꯁꯨ ꯍꯧꯔꯦ ꯋꯥꯈꯜꯗ ꯂꯟꯆꯥꯎꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯉꯁꯤꯗꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗ꯭ꯔꯦ ꯃꯥꯕꯨ ꯈꯜꯂꯒ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯉꯁꯤꯗꯤ ꯃꯣꯃꯣꯟ ꯇꯧꯔꯦ ꯋꯥꯈꯜꯗꯁꯨ ꯂꯟꯆꯥꯎꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯗꯥꯏꯅꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯗꯥꯏꯅꯥ ꯍꯜꯂꯣ ꯊꯣꯏꯕꯤ ꯄꯥꯎꯝ ꯇꯝꯕꯤꯌꯨꯔꯣ ꯊꯣꯏꯕꯤ ꯗꯥꯏꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯟꯆꯥꯒꯤ ꯃꯄꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯩ ꯄꯥꯎꯅꯣ ꯗꯥꯏꯅꯥ ꯅꯨꯡꯉꯥꯏꯕ ꯄꯥꯎꯔꯣ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯆꯤꯊꯤ ꯂꯥꯛꯑꯦ
ꯇꯥꯃꯣ ꯅꯪꯒꯤ ꯆꯤꯊꯤ ꯂꯥꯛꯑꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯗꯥꯏꯅꯥ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯣ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯕ ꯌꯥꯅꯤꯌꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯎꯄꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯃꯥ ꯂꯩꯃꯗꯨ ꯊꯣꯏꯕꯤꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄꯗꯨꯗ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯗꯥꯏꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯅꯨꯡꯊꯤꯜ ꯃꯇꯝꯁꯨ ꯍꯩꯊꯔꯦ ꯊꯦꯡꯗꯕ꯭ꯔꯣ ꯊꯦꯡꯗꯦ ꯏꯃꯥ ꯌꯥꯅꯤꯌꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯩ ꯏꯊꯟꯇꯅꯤ ꯍꯩ ꯌꯥꯒꯗ꯭ꯔꯅꯦꯍꯦ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯊꯣꯛꯏ ꯊꯣꯏꯕꯤ ꯑꯣꯇꯣ ꯑꯔꯥꯛꯄ ꯑꯃꯗ ꯐꯠ ꯇꯣꯡꯈꯠꯂꯒ ꯗꯥꯏꯅꯥꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯂꯥꯛꯏ ꯂꯝꯕꯤꯗꯨ ꯊꯣꯏꯕꯤ ꯌꯧꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯩ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯃꯁꯥꯗꯨꯁꯨ ꯃꯤꯍꯨꯜ ꯃꯁꯤꯡ ꯊꯤꯐꯝ ꯈꯪꯗꯅ ꯆꯣꯡꯉꯤ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯁꯣꯔꯗꯨꯁꯨ ꯊꯕꯦꯠꯅꯤ ꯍꯣꯜꯂꯤꯕ ꯊꯣꯏꯕꯤꯅ ꯌꯧꯔꯛꯄꯗ ꯗꯥꯏꯅꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁ ꯅꯨꯄꯤꯁꯦ ꯆꯤꯊꯤ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔ ꯃꯥꯜꯂꯦꯀꯣ ꯀꯗꯥꯏꯅꯣ ꯑꯩ ꯃꯥꯒꯤ ꯆꯤꯊꯤ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯍꯩꯃ ꯍꯣꯏ ꯏꯕꯦꯝꯃ ꯏꯋꯥꯁꯨ ꯃꯐꯝꯗꯨꯗꯅꯦ ꯂꯩꯈ꯭ꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪꯗꯧꯅ ꯈꯧꯔꯥꯡꯗꯤꯌꯦ ꯅꯪꯁꯤꯃ ꯍꯪꯗꯣ ꯄꯥꯔꯣꯗꯅ ꯅꯠꯇ꯭ꯔꯒ ꯅꯊꯟꯗ ꯇꯨꯃꯤꯟꯅ ꯄꯥꯅꯤꯡꯉꯤꯔꯣ ꯅꯪꯒꯤꯁꯦ ꯌꯥꯅꯤꯌꯦ ꯁꯤꯗ ꯁꯨꯝ ꯄꯥꯔꯁꯦ ꯊꯣꯏꯕꯤ ꯏꯟꯚꯦꯂꯞꯇꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯂꯧꯊꯣꯛꯏ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯨꯡꯁꯤꯕꯅ ꯃꯣꯃꯣꯟ ꯇꯧꯏ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯕ ꯍꯧꯏ ꯗꯤꯌꯔꯦꯁ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯐꯝ ꯌꯧꯔꯦ ꯍꯦꯛ ꯌꯧꯕꯒ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯄꯅꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯆꯤꯛꯄꯁꯤ ꯐꯥꯎꯏ ꯑꯩꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤꯅꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯛꯄꯗ ꯐꯖꯔꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯎꯔꯒ ꯅꯪꯕು ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯨꯕꯗ ꯏꯁꯥꯁꯦ ꯃꯄꯨꯡꯁꯨ ꯐꯥꯗꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯉꯁꯤꯗꯤ ꯅꯅꯥꯛꯇ ꯂꯩꯍꯧꯔꯦ ꯌꯨ ꯑꯥꯔ ꯃꯥꯏ ꯍꯣꯝ ꯊꯣꯏꯕꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯈꯣꯡꯆꯠꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯔꯤ ꯑꯩꯅ ನನ್ನತ್ತಗೆ ಲಾಭನ ಲೈರಬಸು ನಂಗೆ ಯಾವುದನ ಮಫಮ ಅಸಿದ ಇದಂತೆ ಲೈರಬಸ ಐಬು ಪುಣ್ಯ ನುಂಕ್ಷಿ ಹಲಬಸು ನಂಗೆ ನುಂಕ್ಷಿಬನ ಐಗೆ ಥೌನ ಒಯ್ರಗ ಐ ಡ್ಯೂಟಿ ಸ್ಮತಿಕ್ ಜಾನ ತೌಬ ngамದಬ ಹೋನಗೆ ಐಗೆ ಎವ್ರಿ ಡಿಸಿಷನ್ ಐಗೆ ಎವ್ರಿ ಸ್ಟೆಪ್ ಖುದಿಮಕ್ತ ನಂಬು ಹಾನ ಥಮ್ಲಗ ಲೋಯ್ನ ಲೌಗನ್ ನಂಗನ ಥವೈ ವಾಗದಬ ಮತಸು ಐ ತೌರೈ ಥೊಯ್ಬಿ ಹಯಂಗಮಕ್ ಹೆಡ್ ಆಫೀಸ್ದ ಚಿಠಿ ಇರಗ ಸೈರೆ ಚಪ್ಪಗಿ ಮಿಷನ್ ಅದು ವಿಡ್ರಾ ತೌನಬಸು ಐ ಹೈನರಗೆ ಯಾರಗದಿ ಐಗೆ ಟ್ರಾನ್ಸ್ಫರ್ ಆರ್ಡರ್ಸು ಅಥೌಬದ ಥೋಕ್ನಬ ಐ ರಿಕ್ವೆಸ್ಟ್ ತೌರಗೆ ಹೈನ ಖಲ್ಲೆ ಮತಂದು ಫಾವುಬದಿ ನಂಗಸು ಐಬು ಖಲ್ಲಗ ವಖಲ್ ನಂಗೈನ ಜಕ್ಸನ ಲೈ ನಂಗನ ನುಂಕ್ಷಿನ ಲೈರಿಗೈ ಐಗೆಸು ನುಂಗೈಬನಿ ನೋನು ನಂಗನ ನುಂಗೈನ ಲೈರಿಗೈ ಐಗೆಸು ನುಂಗೈಬನಿ ನನಾಕ್ತ ಯಾಮ್ನ ಥೊನ ಲಾಕ್ನಬಸು ಐ ಹೊಟ್ನಗನಿ ನಂಗು ಇನಾಕ್ತ ಥಂಬ ಯಾನಬಸು ಐನ ಲೋಯ್ನ ಥೋಬದ ಸಿನ್ಗನಿ ಅನಾ ಅಯ್ಯಕ್ ಯಾವ್ದನ ವಖಲ್ ನಂಗೈನ ಲೈಕೊ ಥೈಬೆ Take care. With all my love, your Lencha, across every distance. ಚಿಥಿದು ಪಾಬ ಲೋಯ್ರಪ್ಪದ ಥೊಯ್ಬಿ ಪುಕ್ನಿಂಗ್ ನುಂಕ್ಷಿಮನ್ಖಿಬನ ಕಬ್ಲೆ ಮತವದದ ದೈನಾನ ಥೊಯ್ಬಿಬು ಲಕ್ನರೆ ಐಮಾ ನುಪಿಸೆ ಕಪ್ಪೆನೆಹೆ ಕಮೈ ತೌನಿಸಿದೆ ಹೌಜುಮಕ್ ಮೆಸರ್ ಸಾಹೇಬ್ ಕೌಸಿರೋ ನಂಗೆ ಚಿಥಿ ಪಾಬದ ಥೊಯ್ಬಿ ಕಪ್ಪೆನ ಥೇಮುಲಾವ್ ಹೈನ ಪಾವ್ ಥಾಕಿಸಿರಾಬ ಥೊಯ್ಬಿ ಖುಮ್ದೆ ಮಖುಟ್ನ ಮಮೈದು ತೈಥೋಕ್ಲಗಲೆ ಮತವದದ ದೈನಾದು ಥೊಯ್ಬಿಗೆ ಮನಾಕ್ತ ಚೊಂಗ್ಸಿಲ್ಲಕ್ಲಗ ಹೈರೆ ಮಿಸರ್ ಸಾಹೇಬ್ಸೆ ನೀ ꯉꯥꯎꯍꯟꯕ ꯌꯥꯝ ꯍꯩꯔꯝꯒꯅꯤ ಚಿಥಿ ಇಬಸು ꯈꯣꯏ ꯑꯃ ꯇꯧꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯊꯤ ꯏꯔꯛꯂꯒꯗꯤ ꯃꯤ ꯁꯤꯟꯅꯔꯅꯤ ꯁꯣꯏꯗꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏꯀꯣ ꯌꯥꯔꯔꯣꯏ ꯍꯥꯏꯁꯤꯅꯤ
ꯑꯩꯕꯨ ꯂꯛꯅꯕꯗ ꯅꯪ ꯋꯥꯔꯝꯃꯅꯤ ꯈꯪꯉꯤ ꯑꯗꯣ ꯊꯣꯏꯕꯤ ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯋꯥꯁꯨ ꯊꯑꯣꯏꯅ ꯌꯥꯝꯅꯁꯨ ꯉꯥꯡꯗꯦ ꯃꯣꯡꯍꯥꯗ ꯋꯥꯍꯩ ꯏꯉꯥꯡ ꯉꯥꯡꯗ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗ ꯌꯥꯝꯅꯁꯨ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯗꯕꯅꯤ ꯑꯗꯨꯗꯔꯣ ꯅꯪꯅ ꯉꯥꯎꯈ꯭ꯔꯤꯁꯦ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯧ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯝ ꯋꯥ ꯌꯥꯝ ꯉꯥꯡꯗꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅꯤꯗꯪ ꯂꯩꯕꯗꯗꯤ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯉꯥꯡꯕꯅꯤ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯅꯦ ꯀꯟꯅꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯎꯁ ꯑꯗꯨꯗꯤ ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯌꯥꯝ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏꯔꯝꯅꯤꯕꯣ ꯈꯪꯗꯦꯍꯦ ꯅꯪꯁꯤꯃ ꯍꯣꯏꯗ ꯊꯣꯏꯕꯤ ꯀꯞꯂꯝꯕꯗꯨ ꯀꯧꯈ꯭ꯔꯦ ꯗꯥꯏꯅꯥꯒꯤ ꯐꯥꯒꯤꯗ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯌꯥꯅꯕ ꯇꯧꯔꯒꯦ ꯊꯦꯡꯖꯤꯜꯂꯛꯏ ꯍꯣꯏ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ ꯆꯤꯊꯤꯗꯣ ꯍꯌꯦꯡꯃꯛ ꯔꯤꯄ꯭ꯂꯥꯏ ꯊꯥꯈ꯭ꯔꯒꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯁꯣꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯍꯌꯦꯡ ꯍꯦꯛ ꯊꯥꯕꯒ ꯍꯌꯦꯡ ꯑꯗꯨꯝ ꯌꯧꯈꯤꯗꯧꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯆꯠꯂꯨꯁꯤ ꯃꯦꯔꯥ ꯊꯥꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯕꯁꯟꯇ ꯂꯥꯛꯏꯀꯣ ꯌꯥꯔꯦ ꯅꯪꯅꯁꯨ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯀꯗꯧꯔꯦꯀꯣ ꯏꯀꯥꯏꯅꯤ ꯅꯪ ꯊꯣꯏꯕꯤ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯃꯩꯊꯣꯡꯗꯨ ꯃꯃꯣꯟ ꯇꯧꯔꯤꯕꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯁꯤꯕꯅ ꯄꯨꯡꯊꯟ ꯊꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯒ ꯃꯌꯥꯝꯁꯨ ꯄꯣꯊꯥꯅꯈ꯭ꯔꯕ ꯃꯇꯝꯗ ꯂꯟꯆꯥꯒꯤ ꯆꯤꯊꯤꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯈꯟꯅ ꯄꯥꯏ ꯊꯣꯏꯕꯤ ꯆꯤꯊꯤꯗꯨ ꯄꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯂꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯂꯟꯆꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯏꯕ ꯍꯧꯈ꯭ꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯇꯣꯝꯊꯤꯟꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯉꯥꯟꯊꯣꯏ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯆꯦꯟꯕꯗꯁꯨ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ ꯊꯣꯏꯕꯤꯅ ꯆꯪꯂꯛꯄꯗ ꯇꯣꯝꯊꯤꯟꯗꯨ ꯃꯆꯤ ꯑꯃꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎ ꯇꯣꯝꯊꯤꯟꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯉꯥꯟꯊꯣꯏ ꯇꯣꯝꯊꯤꯟꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯒꯦ ꯌꯥꯒꯗ꯭ꯔꯣ ꯊꯣꯏꯕꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏꯗ꯭ꯔꯣ ꯌꯦꯠꯂꯣꯏ ꯌꯥꯅꯤꯌꯦ ꯅꯪ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯦꯅꯥ ꯇꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯜꯂꯝꯗꯥꯏꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯉꯥꯟꯊꯣꯏ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯃꯁꯝꯗꯨ ꯈꯔ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯤꯅꯦ ꯍꯣꯏꯗ ꯆꯠꯂꯒ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦꯀꯣ ꯗꯔꯀꯥꯔ ꯇꯥꯔꯒꯗꯤ ꯕꯣꯕꯣꯁꯨ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯌꯥꯔꯅꯤꯗ ꯇꯣꯝꯊꯤꯟꯕꯨ ꯂꯧꯊꯣꯛꯄꯤꯔꯗꯤ ꯑꯇꯩꯗꯤ ꯑꯩꯅ ꯂꯣꯏꯅ ꯆꯦꯟꯕ ꯌꯥꯔꯦ ꯊꯣꯏꯕꯤ ꯍꯔꯥꯎ ꯇꯣꯝꯊꯤꯟꯕꯨ ꯄꯨꯔꯒ ꯂꯥꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯗꯨ ꯏꯉꯛꯅ ꯍꯪꯂꯛꯏ ꯍꯩꯃꯥ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯏꯃꯥ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯃꯃꯥ ꯂꯩꯃꯗꯨ ꯇꯣꯝꯊꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯩꯃꯥ ꯉꯥꯟꯊꯣꯏꯒꯤ ꯑꯉꯥꯡꯔꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯃꯥ ꯉꯥꯟꯊꯣꯏ ꯌꯥꯝ ꯃꯥꯟꯕꯅꯤ ꯌꯦꯡꯉꯣ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯁꯨ ꯁꯤꯗꯤ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯣꯝꯊꯤꯟꯕꯨ ꯃꯃꯥꯗ ꯄꯝꯍꯜꯂꯤ ꯃꯄꯥ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯣꯝꯊꯤꯟꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯧꯔꯛꯏ ꯍꯩ ꯏꯁꯨꯅꯤꯅꯦ ꯁꯤꯗꯤ ꯀꯗꯥꯏ ꯄꯨꯄꯨ ꯄꯝꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯔꯥꯎ ꯇꯣꯝꯊꯤꯟꯕꯨ ꯃꯄꯥꯕꯨꯡꯗ ꯄꯤꯔꯒ ꯉꯥꯏꯍꯥꯛ ꯄꯝꯍꯜꯂꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯗꯤ ꯄꯨꯄꯨꯅꯤꯅꯦ ꯄꯨꯄꯨ ꯀꯧꯋꯣ ꯇꯣꯝꯊꯤꯟꯅ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯅꯨꯡꯁꯤꯅ ꯄꯨꯄꯨ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥ ꯂꯩꯃꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯄꯨꯄꯨ ꯀꯧꯕꯁꯨ ꯍꯩꯔꯦꯅꯦ ꯃꯁꯤꯗꯤ ꯃꯔꯣꯜꯒꯁꯨ ꯐꯖꯅ ꯊꯣꯛꯏꯅꯦ ꯉꯥꯟꯊꯣꯏ ꯂꯧꯔꯗꯤ ꯂꯣꯟꯁꯨ ꯌꯥꯝ ꯊꯣꯛꯀꯅꯤ ꯄꯨꯅꯤꯁꯨ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯦ ꯍꯥꯏꯕꯅꯣ ꯏꯃꯥꯆꯥ ꯉꯥꯟꯊꯣꯏꯒꯤ ꯑꯉꯥꯡꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯩꯃꯥ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯆꯤꯟ ꯃꯆꯥꯁꯤꯁꯨ ꯌꯥꯝ ꯉꯥꯡꯕ ꯍꯩꯔꯦꯅꯦꯍꯦ ꯏꯃꯥꯆꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯡꯕꯅꯤ ꯏꯃꯥ ꯍꯣꯏ ꯃꯥꯅ ꯃꯁꯛ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯌꯥꯝ ꯉꯥꯡꯉꯛꯈꯤꯅꯤ ꯄꯨꯔꯥ ꯉꯥꯟꯊꯣꯏꯅꯤ
ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯥꯟꯊꯣꯏꯗꯤ ꯊꯕꯛ ꯆꯤꯜꯍꯧꯕ꯭ꯔꯣ ꯅꯪꯅ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯆꯤꯜꯍꯧꯏ ꯑꯉꯥꯡ ꯄꯨꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯍꯥꯏꯔꯝꯃꯦ ꯐꯔꯦ ꯐꯔꯦ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯍꯦꯛ ꯂꯧꯕꯤꯌꯨ ꯃꯥꯒꯤ ꯊꯕꯛꯇꯨꯅ ꯃꯤꯔꯣꯜ ꯂꯩꯔꯝꯃꯔꯣꯏ ꯇꯧꯔꯤꯗꯣ ꯊꯣꯏꯕꯤ ꯇꯣꯝꯊꯤꯟꯕꯨ ꯄꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯍꯔꯥꯎꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯒꯅꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯤ ꯇꯧꯔꯤꯕꯗꯨ ꯊꯣꯏꯕꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯊꯤꯟꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯕꯤ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯄꯤꯖꯒꯅꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯔꯒ ꯁꯥꯟꯅꯍꯜꯂꯤ ꯉꯥꯟꯊꯣꯏꯅ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯏꯕꯤꯅ ꯁꯦꯟꯅꯒꯅꯤ ꯉꯥꯟꯊꯣꯏꯁꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒ ꯊꯕꯛꯅ ꯌꯥꯝꯕꯒ ꯊꯣꯏꯕꯤꯅ ꯇꯣꯝꯊꯤꯟꯕꯨ ꯈꯔ ꯈꯔ ꯁꯦꯟꯅꯕꯤꯕꯗꯣ ꯃꯥꯒꯤꯗꯃꯛꯇꯗꯤ ꯈꯔ ꯀꯣꯝꯖꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯜꯂꯤ ꯁꯣꯝꯗ ꯂꯟꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯊꯣꯏꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯤ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯟꯆꯥꯒꯤ ꯑꯍꯣꯡꯕꯁꯤ ꯎꯕꯗ ꯃꯦꯖꯔ ꯁꯥꯍꯦꯕꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯃꯨꯠ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯅꯁꯨ ꯁꯤꯐꯥꯏ ꯃꯁꯦꯜ ꯆꯨꯕꯣꯟ ꯉꯥꯡꯅꯕꯁꯨ ꯌꯥꯎꯏ ꯑꯌꯨꯛ ꯑꯃ ꯁꯤꯐꯥꯏ ꯃꯌꯥꯝꯗꯣ ꯑꯌꯨꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤꯉꯩ ꯃꯤꯂꯤꯇꯔꯤ ꯄꯣꯁꯃꯦꯟꯗꯣ ꯃꯌꯥꯝꯒꯤ ꯆꯤꯊꯤ ꯄꯨꯔꯒ ꯂꯥꯛꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯄꯣꯁꯃꯦꯟ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯁꯤꯐꯥꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯩ ꯂꯟꯆꯥꯁꯨ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯃꯌꯥꯝꯗꯨꯅ ꯇꯧꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯗꯤ ꯃꯍꯥꯛ ꯌꯥꯎꯔꯨꯗꯦ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯂꯟꯆꯥꯗꯤ ꯄꯣꯁꯃꯦꯟ ꯂꯥꯛꯄꯗꯨ ꯃꯌꯥꯝꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤ ꯄꯣꯁꯃꯦꯟ ꯂꯥꯛꯀꯗꯧꯕ ꯅꯨꯃꯤꯠꯁꯨ ꯃꯈꯨꯠ ꯊꯦꯛꯅ ꯄꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯄꯨꯔꯛꯂꯤꯕ ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒꯤꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯆꯦꯠꯅ ꯈꯜꯂꯤ ꯃꯣꯡꯍꯥꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯄꯣꯁꯃꯦꯟ ꯑꯗꯨꯅ ꯃꯃꯤꯡ ꯄꯥꯊꯣꯔꯛꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯤꯡꯂ ꯍꯥꯏꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯂꯒ ꯆꯦꯛꯁꯤꯟꯅ ꯇꯥꯔꯤꯕꯅꯤ ꯄꯣꯁꯃꯦꯟꯗꯨꯁꯨ ꯑꯌꯥꯕꯅꯤ ꯄꯨꯔꯛꯂꯤꯕ ꯆꯤꯊꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯒ ꯅꯦꯅꯥ ꯇꯥꯅ ꯃꯃꯤꯡꯁꯤꯡꯗꯨ ꯄꯥꯔꯒ ꯌꯦꯟꯊꯣꯛꯂꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯦꯖꯔ ꯁꯥꯍꯦꯕꯁꯨ ꯆꯤꯊꯤ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯔ ꯊꯨꯅ ꯌꯦꯜꯂꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯀꯔꯝꯅꯁꯨ ꯈꯪꯒꯅꯤ ꯂꯟꯆꯥꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯆꯤꯊꯤ ꯌꯦꯜꯂꯤꯕ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒꯅ ꯂꯟꯆꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯤ ꯂꯥꯞꯅ ꯂꯩꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜꯂ ꯂꯟꯆꯥꯕꯨ ꯑꯁꯨꯝ ꯉꯥꯏꯉꯝꯁꯤꯡꯉꯝꯗꯕ ꯐꯥꯎꯍꯜꯂꯤꯕꯁꯤ ꯂꯟꯆꯥ ꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯄꯣꯁꯃꯦꯟ ꯑꯗꯨꯅ ꯀꯧꯔꯛꯏ ꯃꯦꯖꯔ ꯂꯟꯆꯥ ꯃꯩꯇꯩ ꯂꯦꯇꯔ ꯐ꯭ꯔꯣꯝ ꯊꯣꯏꯕꯤ ꯂꯟꯆꯥ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯔꯥꯎꯅ ꯄꯣꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏ ꯃꯌꯥꯝꯗꯁꯨ ꯂꯟꯆꯥꯗ ꯌꯦꯡꯂꯒ ꯏꯉꯛꯉꯛꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯟꯆꯥꯗꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕꯗꯨ ꯆꯪꯕ ꯅꯠꯇꯦ ꯆꯤꯊꯤꯗꯨ ꯂꯧꯔꯒ ꯊꯣꯏꯕꯤꯒꯤ ꯃꯤꯡ ꯊꯥꯔꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ